ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯃꯨ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯤ꯫ ꯈꯣꯏꯃꯨꯅ ꯑꯩꯅ ꯉꯥꯡꯕ ꯁꯛꯄ ꯋꯥꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯂꯩꯀꯥꯏ ꯀꯣꯏꯕꯁꯤ ꯀꯌꯥ ꯄꯥꯝꯒꯦ? ꯃꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯋꯥꯆꯞ ꯂꯟꯆꯞ ꯀꯌꯥ ꯑꯃꯁꯨ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯦꯝ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕꯗꯣ? ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁꯥ ꯁꯟꯗ ꯐꯨꯕꯗꯧꯅ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ? ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗꯕꯤ ꯅꯨꯄꯤ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯌꯦꯡꯂꯨꯗꯅ ꯅꯁꯛꯅ ꯇꯧꯔꯗ ꯆꯪꯈꯣꯜꯂꯤ ꯈꯜꯂꯒ ꯂꯧꯔꯨꯕ ꯑꯩꯒꯤ ꯏꯔꯥꯗꯤ ꯍꯥꯏꯌꯨ꯫ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯈꯤꯗ꯭ꯔꯣ? ꯂꯩꯀꯥꯏ ꯀꯣꯏꯈꯤꯗ꯭ꯔꯣ? ꯁꯟꯙ꯭ꯌꯥꯅ ꯍꯣ ꯀꯣꯏꯅꯤꯡꯂꯒ ꯀꯣꯏꯒꯅꯤ, ꯀꯣꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯪꯅ ꯊꯤꯡꯉꯦ ꯍꯥꯏꯅ ꯑꯩꯅ ꯍꯦꯛꯇ ꯇꯣꯛꯀꯗ꯭ꯔꯣ? ꯑꯗꯨꯒꯅꯦ ꯑꯩꯕꯨ ꯃꯤꯋꯥ ꯉꯥꯡꯅꯩ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯅꯨ꯫ ꯑꯩꯅ ꯀꯅꯥꯒꯤ ꯀꯔꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯒꯦ? ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯕ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯃꯈꯣꯏ ꯅꯨꯄꯥꯁꯨꯅꯦ ꯂꯩꯀꯥꯏꯒꯤ ꯃꯋꯥ ꯂꯧꯕꯤꯒꯅꯨ꯫ ꯃꯈꯣꯏꯅ ꯄꯥꯜꯂꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯅꯅꯦ ꯅꯪꯕꯨ ꯆꯄꯤ ꯊꯥꯗꯅ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯂꯩꯔꯤꯕꯁꯦ ꯅꯪꯗꯤ ꯒꯙꯥꯅꯤꯅ ꯈꯪꯂꯝꯃꯣꯏ꯫ ꯑꯗꯨꯒ ꯅꯪ ꯈꯛꯇꯁꯨ ꯅꯠꯇꯦ, ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯏꯕꯦꯝꯃ ꯐꯖꯕꯤ ꯑꯁꯦ ꯑꯁꯤꯃꯁꯨ ꯂꯩꯀꯥꯏ ꯊꯣꯛꯈ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯁꯤꯗ ꯉꯥꯡꯂꯤꯕ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯅꯣꯏ ꯅꯃꯥꯅꯆꯥꯒꯤ ꯀꯔꯝꯕ ꯂꯝꯆꯠꯅꯣ? ꯃꯁꯤ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ? ꯅꯣꯏ ꯅꯃꯥꯅꯆꯥ ꯀꯥꯏꯗꯤ ꯀꯩꯅꯣ? ꯍꯥ? ꯅꯣꯏ ꯅꯃꯥꯅꯆꯥ ꯀꯥꯏꯗꯤ ꯀꯩꯅꯣꯕ? ꯅꯪꯁꯦ ꯑꯩꯅ ꯐꯅ ꯊꯤꯅ ꯐꯨꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯍꯟꯗꯦ꯫ ꯍꯥꯏꯌꯣ ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯣ꯫ ꯑꯩꯅꯦ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯉꯜꯂꯤꯉꯩ ꯏꯆꯥ ꯏꯁꯨ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯈꯥꯏꯅꯔꯁꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯊꯤꯅ ꯐꯔꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯅ ꯈꯨꯠ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩ ꯅꯌꯨꯝꯗ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯏꯁ ꯅꯈꯣꯏꯒꯤ ꯅꯌꯨꯝ ꯁꯪꯒꯣꯜ ꯃꯥꯟꯕ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯂꯩꯖꯅꯤꯡꯉꯤꯍꯦ꯫ ꯅꯈꯣꯏꯒꯤ ꯅꯌꯨꯝ ꯑꯁꯤꯗꯅꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯕ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯕꯅꯦ ꯑꯩꯁꯦ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯅꯝꯗꯨꯅꯁꯨ ꯂꯧꯕꯤꯕ, ꯑꯗꯨꯒ ꯑꯩꯕꯨ ꯈꯥꯏꯅꯅꯤꯡꯂꯒ ꯈꯥꯏꯅꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯏꯅ ꯍꯥꯏꯕ꯫ ꯅꯪꯅ ꯈꯥꯏꯅꯔꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯅ ꯆꯠꯂꯅꯤꯍꯦ? ꯍꯣꯏ ꯏꯊꯧ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯅꯈꯣꯏꯒꯤ ꯅꯃꯥꯅꯆꯥꯁꯦ ꯈꯥꯕꯩ ꯈꯔ ꯁꯥꯕ ꯃꯈꯩ ꯑꯣꯠꯈꯤꯗꯧꯔꯤ ꯑꯩꯗꯤ꯫ ꯃꯁꯤꯗ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧ꯫ ꯅꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ ꯑꯩꯅ꯫ ꯅꯃꯥꯅꯆꯥꯕꯨ ꯅꯃꯥꯅꯆꯥ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯃꯁꯤꯗꯁꯨ ꯁꯥꯎꯗꯅꯒ ꯇꯧꯔꯤ꯫ ꯍꯣ ꯀꯔꯤ ꯍꯥꯏꯖꯧ ꯍꯥꯏꯕꯅꯣ? ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯀꯧꯖꯧ ꯍꯥꯏꯕ꯭ꯔꯣ ꯅꯈꯣꯏꯁꯦ? ꯍꯥꯏ ꯅꯨꯄꯤ, ꯅꯪ ꯋꯥ ꯉꯥꯡꯕꯗ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯤꯀꯣ ꯅꯪ꯫ ꯑꯩꯅꯦ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯐꯨꯅꯤꯡꯗꯦ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯈꯥꯡꯕꯅꯤꯀꯣ ꯅꯪ꯫ ꯅꯈꯣꯏꯒꯤꯅꯦ ꯅꯃꯥ ꯆꯤꯟꯒꯟꯕꯤ ꯑꯗꯨꯅ ꯄꯔꯥ ꯐꯖꯕ ꯉꯥꯛꯇ ꯇꯥꯛꯄꯤꯔꯛꯂꯕꯅꯤꯅ ꯏꯃꯨꯡ ꯑꯁꯤꯁꯨ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯃꯥ ꯑꯗꯨꯅ ꯁꯤ ꯌꯧꯅ ꯐꯠꯇꯕꯗꯒꯤ ꯅꯪꯁꯨ ꯐꯠꯇ꯭ꯔꯤꯕꯅꯤ꯫ ꯅꯣꯡꯃꯇꯗꯤ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯦ꯫ ꯍꯦꯛ ꯂꯥꯛꯄꯒ ꯀꯥꯗ ꯁꯨꯁꯥ ꯑꯗꯨꯒ ꯅꯃꯥꯗꯨ ꯍꯦꯛ ꯆꯠꯈ꯭ꯔꯒ ꯅꯪꯅ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯛꯄ꯫ ꯌꯥꯔꯦ, ꯋꯥꯁꯦ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯂꯦꯡꯉꯣ ꯅꯄꯥꯝꯗ ꯅꯃꯥꯗꯨꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ꯫ ꯏꯕꯥꯏꯒꯤ ꯏꯆꯦꯒꯗꯨꯗꯤ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯕꯨ ꯃꯥꯟꯗꯦꯅꯦ꯫ ꯅꯠꯇꯦ, ꯏꯕꯥꯏꯗꯣ ꯅꯪꯒ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯂꯣꯏꯗ꯫ ꯅꯄꯥ ꯇꯤꯟꯅꯗꯕ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯔꯝꯆꯠꯁꯤꯡꯗꯨ ꯃꯥꯟꯅꯗꯦ꯫ ꯍꯦꯔ ꯅꯨꯄꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ꯫ ꯅꯪꯅ ꯏꯃꯥꯕꯨ ꯑꯗꯨꯝꯅ ꯑꯣꯛꯇꯕꯤꯒꯨꯝꯅ ꯉꯥꯡꯕꯒꯗꯤ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯅꯣꯏ ꯅꯃꯥ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯗꯒꯤ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯔꯥꯎꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯏꯁꯧꯒ ꯏꯔꯥꯡꯒ ꯇꯧꯗꯅꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯁꯨ ꯃꯉꯥꯏꯔꯦ, ꯅꯣꯡꯃꯇ ꯏꯄꯥꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯐꯪꯕ꯭ꯔꯣ? ꯅꯁꯥꯒꯤ ꯅꯔꯝꯆꯠꯇꯤ ꯌꯦꯡꯗꯦ, ꯑꯗꯨꯒ ꯃꯤꯒꯗꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯀꯟꯈ꯭ꯔꯦꯗ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯣꯏꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯃꯗꯨꯁꯨ ꯈꯪꯉꯨ ꯅꯈꯣꯏ꯫ ꯑꯣꯏ, ꯑꯩꯅ ꯅꯈꯣꯏ ꯅꯌꯨꯝꯗ ꯆꯠꯇ꯭ꯔꯤꯕ ꯑꯗꯨꯗꯤꯅꯦ ꯅꯣꯏ ꯅꯃꯥꯒꯤ ꯍꯤꯒꯥꯏꯋꯥ ꯌꯨꯝꯀꯥꯏꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯕ, ꯈꯪꯗꯕ꯭ꯔꯥ? ꯑꯗꯨꯅ ꯆꯠꯇ꯭ꯔꯤꯕꯅꯤ꯫ ꯅꯠꯇꯦꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯥꯏꯗꯣ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯅꯣꯡꯃꯇ ꯄꯤꯔꯛꯈ꯭ꯔꯕ꯭ꯔꯣ? ꯃꯥꯅ ꯍꯥꯏꯕꯕꯨ ꯏꯃꯥꯁꯦ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯣ, ꯁꯦꯜ ꯊꯨꯝ ꯄꯨꯝꯕ ꯅꯪꯅ ꯄꯥꯏꯌꯨ, ꯅꯪꯒꯤ ꯅꯈꯥꯗ ꯊꯝꯃꯨ, ꯁꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ, ꯏꯃꯥꯁꯤꯕꯨ ꯀꯝꯗꯧꯅ ꯇꯣꯉꯥꯟꯅ ꯄꯤꯖꯒꯅꯤ? ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯗ ꯇꯥꯍꯟꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯍꯦꯛ ꯈꯪꯂꯛꯄꯒ ꯀꯔꯤ ꯐꯥꯎꯒꯅꯤ ꯍꯥꯏꯕ ꯃꯗꯨ ꯅꯪꯅ ꯅꯣꯡꯃꯇ ꯈꯟꯊꯕ꯭ꯔꯣ? ꯍꯣ ꯈꯟꯊꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯅ ꯈꯟꯊꯗ꯭ꯔꯤꯕꯅꯤ꯫ ꯏꯃꯥ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯅꯃꯥꯗꯣ ꯇꯣꯉꯥꯟꯅ ꯄꯤꯖꯈꯣ ꯍꯥꯏꯔꯤꯗꯣ ꯃꯔꯝ ꯂꯩꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯃꯥꯗꯨꯅ ꯅꯣꯡꯃꯇ ꯑꯩꯁꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯃꯧꯅꯤ, ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯕ, ꯀꯅꯥꯒꯤ ꯃꯊꯤ ꯃꯀꯨꯝꯒꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯣꯝꯕ,
ꯃꯗꯨ ꯅꯪꯅꯗꯤ ꯈꯪꯕ꯭ꯔꯣ ꯅꯃꯥꯁꯤꯅ ꯅꯣꯡꯃꯗ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯏꯁ ꯑꯩꯅ ꯋꯥꯔꯤ ꯃꯈꯩꯁꯨ ꯍꯣꯠꯅꯕ ꯑꯗꯨꯒ ꯋꯥ ꯑꯣꯏꯅꯁꯨ ꯊꯥꯗꯕ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯕꯤ ꯅꯃꯥꯗꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯁꯟꯗꯣꯛꯂꯝꯂꯤꯕ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯅꯈꯣꯏ ꯅꯃꯥꯁꯦ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯣ ꯍꯥꯏꯔꯤꯗꯣ ꯈꯪꯕ꯭ꯔꯥ ꯌꯥꯏ ꯅꯪꯁꯦ ꯑꯉꯛꯄ ꯅꯨꯄꯤꯅꯤꯀꯣ ꯌꯥꯏ ꯅꯁꯥꯅ ꯇꯧꯖꯕ ꯑꯁꯣꯏꯕꯅ ꯈꯪꯗꯅ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯥꯛ ꯀꯣꯟꯁꯤꯟꯒ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯌꯥꯝ ꯌꯥꯝꯅ ꯁꯨꯍꯟꯒꯦ ꯅꯊꯤꯕꯣꯡ ꯑꯗꯣ ꯅꯈꯨꯠꯈꯛ ꯍꯝꯂꯒ ꯅꯈꯗꯥꯡ ꯑꯗꯨ ꯈꯛ ꯅꯣꯝꯂꯒ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯅꯣꯡꯃꯇ ꯏꯃꯨꯡ ꯋꯥꯏꯔꯝ ꯃꯇꯦꯛ ꯑꯃ ꯐꯥꯎꯕ ꯅꯪꯅ ꯇꯥꯁꯤꯟꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯃꯥꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯅꯪꯅ ꯂꯩꯀꯥꯏ ꯀꯣꯏꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯒꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯌꯥꯔꯦ ꯅꯪꯅꯦ ꯑꯩꯈꯣꯏꯒ ꯋꯥꯈꯜ ꯁꯨꯛꯆꯥꯟ ꯆꯥꯟꯅꯔꯅꯤ ꯑꯗꯨꯅ ꯂꯦꯡꯉꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯏꯁꯇꯗ ꯂꯦꯡꯍꯧꯔꯣ ꯐꯖꯅ ꯆꯠꯍꯧꯔꯣ ꯍꯟꯗꯛ ꯑꯃꯨꯛ ꯅꯪꯅ ꯑꯃꯨꯛ ꯈꯜꯂꯛꯂꯗꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤ ꯑꯃꯕꯨ ꯅꯪꯅ ꯄꯨꯟꯁꯤ ꯑꯗꯨꯗ ꯊꯦꯡꯅꯔꯔꯣꯏ ꯏꯁ ꯗꯝꯀꯥꯒꯗꯧꯔꯤꯕ ꯀꯥꯏꯗꯨꯔ ꯅꯨꯄꯥ ꯅꯪꯒꯤꯗꯨꯕꯣ ꯑꯩꯅ ꯆꯠꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯗꯧꯔꯤꯒꯦ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯥꯝ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯌꯦꯡꯒꯦꯅꯤ ꯃꯗꯨꯗ ꯌꯦꯡꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤ ꯍꯥꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯎ ꯍꯥꯠꯂꯨ ꯂꯥꯛꯎꯁꯦ ꯅꯪꯇꯅ ꯈꯨꯠ ꯄꯥꯟꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯏꯈꯨꯠ ꯄꯥꯜꯂꯤ ꯏꯈꯨꯠ ꯑꯁꯤꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯑꯩꯅꯦ ꯏꯄꯥꯝꯗ ꯆꯠꯂꯁꯨ ꯆꯠꯈꯤꯒꯦ ꯏꯌꯥ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕ ꯍꯣꯏ ꯃꯗꯨ ꯅꯪꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯒꯅꯤ ꯆꯤꯡꯒꯟꯕꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯤ ꯁꯟꯙ꯭ꯌꯥꯁꯨ ꯑꯗꯨꯝ ꯁꯥꯊꯤꯕꯤ ꯅꯨꯄꯤꯅꯤ ꯃꯋꯥꯅꯤ ꯃꯄꯨꯔꯣꯏꯕꯅꯤ ꯀꯥꯏꯅ ꯈꯟꯊꯕꯤꯕ ꯅꯠꯇꯦ ꯃꯥꯁꯨ ꯂꯥꯝꯗꯨꯅ ꯃꯋꯥ ꯑꯗꯨꯒ ꯐꯨꯅꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯈꯠꯅꯕꯅꯤꯅ ꯁꯟꯙ꯭ꯌꯥꯗꯅ ꯍꯦꯟꯅ ꯆꯩ ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯈꯠꯅꯕ ꯑꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛꯀꯗꯤ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯀꯟꯅ ꯈꯠꯅꯕ ꯑꯗꯨ ꯇꯥꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯁꯤꯟꯅꯕ ꯇꯥꯔꯤꯅꯦ ꯍꯩ ꯈꯣꯏꯃꯨ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯁꯤ ꯏꯃꯧꯒꯤ ꯃꯁꯝ ꯑꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯁꯤ ꯍꯩꯃ ꯃꯧ ꯏꯕꯦꯝꯃ ꯑꯁꯤꯅ ꯋꯥꯅꯤ ꯇꯍꯣꯏꯔꯤꯁꯤ ꯅꯪꯁꯨ ꯅꯈꯨꯠ ꯑꯗꯨ ꯍꯟꯒꯅꯨ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯇꯧꯔꯤꯁꯤꯕꯣ ꯑꯃꯨꯛꯇꯗꯤ ꯊꯥꯗꯣꯛꯅꯧ ꯀꯩꯗꯧꯒꯦ ꯑꯃꯅ ꯍꯟꯕ꯭ꯔꯁꯨ ꯍꯟꯗ ꯑꯃꯅ ꯂꯦꯞꯄ꯭ꯔꯁꯨ ꯂꯦꯞꯇ ꯀꯔꯤꯅೋ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯁꯟꯙ꯭ꯌꯥꯅ ꯍꯦ ꯍꯅꯨꯕꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯅꯃꯥꯅ ꯆꯪꯂꯒ ꯑꯩꯁꯦ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯩꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯅꯌꯨꯝ ꯑꯁꯤꯗ ꯄꯟꯊꯥꯗꯨꯅ ꯂꯩꯕꯤꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯆꯠꯈꯤꯅꯤ ꯀꯔꯤꯒꯤ ꯂꯩꯗꯣꯏꯅꯣ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯍꯦ ꯍꯅꯨꯕꯤ ꯅꯪꯅ ꯅꯆꯥꯅꯨꯄꯥꯁꯤꯗ ꯏꯟꯁꯤꯜꯂꯒ ꯄꯥꯎ ꯖꯥꯠ ꯇꯝꯗꯨꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯣꯏ ꯍꯔꯥꯎꯅ ꯍꯤꯡꯍꯧꯔꯣ ꯍꯣꯏ ꯅꯪ ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯆꯠꯀꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯂꯗꯤꯅꯦ ꯍꯟꯗꯛꯇꯤ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯕꯁꯨ ꯑꯣꯏꯔꯔꯣꯏ ꯅꯪ ꯏꯕꯨꯡꯉꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯀꯂꯛ ꯆꯥꯎꯕ ꯃꯤꯅꯅꯦ ꯃꯊꯃꯣꯏ ꯄꯦꯟꯅꯈꯤꯅꯤꯀꯣ ꯃꯧ ꯏꯕꯦꯝꯃ ꯆꯪꯉꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯨ ꯀꯔꯤꯒꯤ ꯏꯃꯧꯅ ꯅꯄꯥꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯩꯍꯩꯗꯦꯀꯣ ꯑꯗꯨꯝꯅ ꯃꯇꯨꯡꯗꯗꯤ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯍꯥꯏꯗꯕ ꯑꯩꯗꯤ ꯆꯠꯂꯅꯤ ꯑꯩꯕꯨ ꯁꯥ ꯁꯟꯗꯧꯅ ꯑꯣꯜꯂꯒ ꯀꯔꯤꯒꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯄꯟꯊꯗꯨꯅ ꯂꯩꯒꯗꯣꯏꯅꯣ ꯑꯗꯨꯒꯅꯦ ꯏꯃꯥꯁꯨ ꯈꯤꯊꯦꯝꯖꯤꯟꯕꯤꯔꯅꯨ ꯍꯣꯅꯇ ꯂꯣꯏꯅ ꯈꯪꯖꯔꯦ ꯅꯠꯇꯦ ꯏꯃꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯊꯦꯝꯖꯤꯟꯅꯔꯒ ꯑꯐ ꯁꯥꯗꯨꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯆꯪꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯅꯤꯡꯕꯤꯔꯤꯕ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯉꯝꯖꯔꯔꯣꯏꯌꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒ ꯀꯤꯖꯩꯌꯦ ꯑꯩ ꯊꯋꯥꯏ ꯃꯥꯡꯕꯒ ꯉꯝꯖꯈꯤꯔꯣꯏ ꯏꯁꯥꯅ ꯌꯥꯝꯅ ꯑꯣꯏꯖꯔꯤ ꯃꯧ ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯪꯅ ꯐꯅ ꯆꯨꯝꯒꯦꯔ ꯂꯥꯟꯒꯦꯔ ꯏꯃꯥꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯏꯆꯥ ꯑꯁꯤꯗ ꯐꯥꯎ ꯉꯥꯡꯂꯤ ꯆꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨꯁꯨ ꯑꯗꯨꯛ ꯐꯠꯇꯅ ꯈꯜꯂꯕꯀꯣ ꯍꯣ ꯈꯟꯖꯗꯦ ꯏꯐꯠꯇ ꯐꯠꯇꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥꯕꯨ ꯀꯔꯤ ꯐꯗꯅ ꯑꯩꯅ ꯑꯃꯨꯛ ꯈꯟꯗꯅ ꯂꯩꯗꯧꯔꯤꯅꯣ ꯏꯃꯥ ꯀꯔꯤꯒꯤ ꯈꯝꯂꯤꯕꯅꯣ ꯆꯠꯍꯟꯈꯣ ꯃꯥꯒꯤ ꯆꯟꯅꯐꯝ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯇꯦ ꯏꯃꯥ ꯏꯆꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯁꯦ ꯑꯣꯂꯛꯈꯤ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯍꯜꯂꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯆꯠꯍꯟꯕꯤꯈꯣ ꯑꯩꯅꯦ ꯁꯥꯟꯇꯤ ꯐꯪꯂꯛꯇꯕ ꯌꯥꯝꯅ ꯀꯨꯏ ꯁꯥꯟꯇꯤ ꯈꯖꯤꯛꯇ ꯐꯪꯍꯧꯒꯦ ꯍꯥꯏ ꯃꯥꯒꯤ ꯈꯣꯏꯃꯣ ꯅꯪꯅꯦ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯕꯅꯤꯀꯣ ꯏꯃꯥꯗ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯅ ꯐꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯅꯤꯀꯣ ꯑꯗꯨꯕꯨ ꯂꯧꯗꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯉꯁꯤꯅ ꯑꯃꯨꯛ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯝꯂꯤꯕꯁꯤ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯒ ꯁꯥꯗꯅ ꯍꯪꯖꯤꯟꯅꯔꯤꯅꯦ ꯂꯤꯛꯂꯝ ꯄꯨꯝꯕꯅ ꯏꯃꯥꯅ ꯌꯥꯛꯄꯤꯔꯒ ꯍꯣꯅ ꯇꯥꯁꯤꯡꯗꯣ ꯇꯧꯅꯍꯧꯔꯣꯀꯣ ꯑꯩ ꯆꯠꯆꯔꯦ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯆꯠꯆꯔꯒꯦ ꯑꯗꯨꯒ
누바 낭낭 시 에이부 사선도는 푸키보다 아이는 까리 돌기용 아이기 수이봉레 사가이자위 낭부냐 우풀로의 불금나 tum한방 암잡아 산디하 이기 이밍 홍도게 해 하이마 마위비마 nga이콘 해 낭보 아묵다 nga이콘 해 하이마 캄나 락나버가 야디와니 하이 낭보 묵다 카모 미비마시야 오 온독바니드과 이기 보시야 나티 아시부 까람 독라도이노 아스 아이디니야 Leikai Mangasida ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗꯀꯣ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯅꯅꯦ ꯃꯄꯥ ꯑꯃꯗꯨꯗ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯗꯤ ꯇꯝꯂꯝꯂꯔꯣꯏꯗꯕꯅꯤꯗꯣ ꯑꯁꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯀꯔꯤ ꯍꯥꯏꯔꯝꯒꯗꯧꯔꯤ ꯀꯔꯤꯃꯇ ꯍꯦꯛ ꯈꯟꯊꯗꯦꯗ ꯏꯃꯥ ꯑꯣꯏꯕꯤꯃ ꯅꯪꯁꯦ ꯈꯣꯏꯃꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯀꯔꯝ ꯇꯧꯗꯧꯔꯤ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯕꯗ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕ ꯁꯟꯗꯧꯅ ꯍꯦꯛꯇ ꯐꯨꯕ ꯑꯗꯨꯗꯤ ꯐꯖꯃꯟꯗꯦꯗꯅ ꯅꯪꯁꯨ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯗꯨꯛ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯝꯂꯤꯕꯁꯤ ꯃꯥꯅ ꯀꯔꯤꯃꯨꯛ ꯇꯧꯔꯝꯂꯒꯦꯕ ꯃꯥ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯃꯥꯅ ꯃꯤꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯉꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯉꯥꯡꯂꯝꯃꯤ ꯃꯥꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ ꯃꯥ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯋꯥꯈꯜꯁꯦ ꯑꯩ ꯄꯣꯊꯥꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯥ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯍꯥꯏꯖꯈ꯭ꯔꯁꯅꯨ ꯑꯩ ꯃꯥꯒ ꯃꯈꯥ ꯇꯥꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯝꯆꯠ ꯁꯥꯖꯠ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯁꯅꯨ ꯍꯥꯏꯔꯤꯕꯁꯤ ꯏꯃꯥꯒꯤ ꯈꯣꯏꯃꯣ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯏꯃꯧ ꯑꯁꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ ꯃꯥꯅ ꯑꯅꯤꯡ ꯑꯅꯤꯡꯕ ꯑꯗꯨꯗ ꯇꯧꯏ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯐꯅꯃꯛ ꯁꯥꯎꯅꯤꯡꯕ ꯑꯣꯏꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯒꯅꯤ ꯈꯥꯏꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯟꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯣ ꯀꯣꯋꯤ ꯂꯩꯔꯥꯡ ꯃꯉꯣꯟꯗ ꯋꯥꯁꯛ ꯀꯌꯥ ꯁꯛꯅꯗꯨꯅ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯊꯧꯔꯤ ꯑꯣꯏꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯐꯖꯈ꯭ꯔꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯀꯨꯟꯗꯣ ꯀꯣꯋꯤ ꯂꯩꯔꯥꯡ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯈꯣꯏꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯇꯕꯗꯤ ꯇꯧꯍꯩꯗꯦꯀꯣ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯅꯈꯣꯏꯅ ꯋꯥꯁꯛ ꯑꯗꯨ ꯍꯦꯛ ꯊꯨꯒꯥꯏꯕꯗ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯅꯔꯣꯏꯗ꯭ꯔꯤꯕꯅꯤꯗꯣ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕ ꯑꯁꯤ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯅ ꯏꯇꯥ ꯀꯣꯏꯕꯤ ꯁꯥꯟꯅꯕ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ ꯏꯃꯧ ꯑꯗꯨ ꯉꯁꯤꯗꯤ ꯁꯥꯎꯔꯕꯅꯤꯅ ꯃꯄꯥꯝꯗ ꯂꯩꯖꯈ꯭ꯔꯁꯅꯨ ꯍꯌꯦꯡꯗꯣ ꯏꯃꯥ ꯀꯧꯕ ꯆꯠꯂꯨꯒꯦ ꯀꯔꯤꯕꯨ ꯇꯧꯒꯕꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯃꯥꯅꯅꯦ ꯉꯥꯡꯅ ꯁꯛꯅꯕꯁꯦ ꯈꯔ ꯇꯥꯟꯅꯔꯕꯗꯤ ꯐꯒꯗꯕꯅꯤ ꯀꯔꯝꯕ ꯊꯣꯛꯂꯒꯕꯅꯣ ꯈꯪꯗꯦ ꯏꯃꯧ ꯑꯁꯤ ꯑꯁꯣꯝꯗꯅ ꯁꯟꯙ꯭ꯌꯥ ꯐꯤ ꯀꯥꯝꯗꯨꯅ ꯁꯥꯎꯕ ꯃꯈꯩ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕꯤ ꯃꯅꯝꯃꯂꯩꯃꯅ ꯎꯔꯤ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯖꯩ ꯁꯟꯙ꯭ꯌꯥ ꯅꯦꯠꯇꯦ ꯅꯪꯕꯨ ꯅꯃꯤꯠ ꯅꯃꯥꯏꯒꯗꯨꯅ ꯏꯄꯣꯝ ꯄꯣꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯁꯤꯕꯣ ꯅꯪꯕꯨ ꯈꯣꯏꯃꯨꯒ ꯈꯠꯅꯔꯛꯄ꯭ꯔꯣ ꯏꯅꯝꯃ ꯑꯩꯕꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯤꯅꯤ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯥ ꯁꯟꯗꯧꯅꯁꯨ ꯐꯨꯕꯤꯔꯛꯄ ꯑꯩꯈꯣꯏ ꯃꯥꯒ ꯇꯥꯆꯧꯒꯗꯨ ꯂꯩꯇꯕ꯭ꯔꯣ ꯏꯅꯝꯃ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯉꯝꯂꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯡꯗꯣꯔꯛꯂꯕ ꯈꯣꯡꯊꯥꯡꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤꯅꯦ ꯅꯪꯕꯣ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯈꯠꯅꯒꯅꯤ ꯆꯩꯅꯒꯅꯤ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯒꯅꯤ ꯃꯗꯨꯗꯅꯦ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯍꯩꯗꯦ ꯀꯣꯏꯕꯤꯃ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤꯅꯦ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯔꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯪꯇꯅꯤ ꯃꯥꯡꯖꯒꯗꯣꯏꯁꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯛꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯁꯟꯙ꯭ꯌꯥ ꯍꯣ ꯌꯥꯔꯦ ꯏꯅꯝꯃꯅꯤ ꯍꯦꯟꯅꯅꯦ ꯑꯋꯥꯠ ꯑꯄꯥ ꯌꯥꯝꯅ ꯁꯥꯕꯤꯔꯛꯂꯅꯨ ꯑꯩꯅ ꯊꯃꯣꯏ ꯑꯁꯤꯗ ꯆꯥꯛꯂꯤꯁꯦ ꯏꯅꯝꯃꯅꯤ ꯀꯔꯤꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯀꯧꯊꯣꯔꯛꯑꯣ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯑꯩꯀꯣ ꯏꯁꯥꯁꯦ ꯕ꯭ꯔꯤ ꯕ꯭ꯔꯤ ꯍꯦꯛꯊꯤꯠꯄꯖꯥꯠꯅꯤꯗ ꯂꯩꯃ ꯊꯃꯣꯏꯗ ꯈꯟꯖꯩ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ ꯏꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯂꯩꯇꯦ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯊꯦꯝꯅꯧꯗꯨꯅ ꯊꯤꯟꯗꯣꯛꯅꯕ ꯋꯥꯗꯤ ꯇꯧꯔꯣꯏ ꯑꯁꯤꯅ ꯃꯥꯅ ꯍꯦꯟꯅ ꯃꯊꯣꯏ ꯈꯥꯟꯗꯣꯔꯤꯕꯅꯤ ꯃꯃꯥ ꯃꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯀꯨꯝꯍꯩꯁꯦ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯏꯅꯝꯃ ꯏꯃꯥ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯅꯠꯇꯦ ꯏꯅꯝꯃꯒꯤꯁꯤꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯒ ꯂꯩꯗꯧꯔꯦ ꯀꯥꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯖꯧ ꯏꯅꯝꯃ ꯌꯨꯝ ꯑꯁꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯥꯕ ꯌꯨꯝ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯖꯔꯤ ꯑꯗꯨꯅ ꯏꯅꯝꯃꯅ ꯅꯄꯣꯠ ꯆꯛꯄꯗꯤ ꯌꯥꯔꯣꯏ ꯍꯩꯃꯥ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯂꯛꯂꯤꯗꯨꯅ ꯑꯩꯅ ꯈꯟꯕꯅ ꯑꯃ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯅ ꯑꯃ ꯁꯟꯙ꯭ꯌꯥ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯒ ꯂꯩꯗꯀꯣ ꯅꯌꯨꯝꯅ ꯀꯩꯁꯨ ꯄꯥꯜꯂꯕꯅꯤ ꯋꯥꯈꯜ ꯈꯖꯤꯛꯇꯁꯨ ꯇꯥꯕ ꯌꯥꯔꯕꯅꯤꯀꯣ ꯏꯅꯝꯃꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯁꯤ
ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯄꯨꯟꯁꯤ ꯑꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯅꯪ ꯑꯁꯥꯎꯕꯗꯣ ꯐꯥꯊꯧ ꯅꯪꯅꯗꯧꯅ ꯇꯧꯔꯒ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯈꯟꯊꯈꯣ ꯃꯧ ꯑꯣꯏꯔꯕꯤ ꯅꯪꯅ ꯅꯋꯥꯅ ꯄꯨꯔꯣꯏꯕꯒ ꯌꯥꯅꯗꯦ ꯍꯥꯏꯗꯅ ꯍꯜꯂꯛꯂꯒ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤꯕꯨ ꯃꯤꯅ ꯇꯥꯕꯗ ꯐꯖꯕ ꯊꯕꯛꯂꯅꯤ ꯏꯕꯦꯝꯃ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥꯒ ꯅꯅꯦꯝ ꯑꯗꯨꯒꯁꯨ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯅꯨꯄꯥꯗꯨꯕꯨ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯅꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯁꯤ ꯏꯅꯝꯃ ꯊꯤꯜꯂꯕꯁꯨꯅꯦ ꯊꯤꯟꯕꯤꯒꯦ ꯅꯪꯅ ꯈꯥꯏꯅꯕ ꯀꯥꯏꯅꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤꯅꯦ ꯇꯧꯒꯅꯨꯀꯣ ꯏꯅꯝꯃꯒꯤ ꯁꯟꯙ꯭ꯌꯥ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯂꯥꯛꯏꯌꯦ ꯅꯆꯥ ꯑꯩꯁꯦ ꯏꯋꯥꯒ ꯏꯅꯦꯝꯒꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦ ꯏꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯂꯝꯕ ꯃꯃꯥ ꯊꯔꯣꯁꯪꯗꯨ ꯑꯐꯤꯡ ꯑꯄꯥꯏ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯦ ꯃꯃꯥ ꯊꯔꯣꯁꯪ ꯑꯩ ꯂꯩꯅ ꯏꯆꯥꯗ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ ꯏꯃꯥꯒꯤ ꯁꯟꯙ꯭ꯌꯥ ꯅꯪꯒꯤ ꯅꯋꯥꯗꯨꯅ ꯀꯔꯤ ꯇꯧꯔꯛꯂꯦ ꯍꯩꯃꯥ ꯏꯆꯥꯗꯤ ꯅꯃꯤꯠ ꯅꯃꯥꯏꯒ ꯄꯣꯝꯄꯣꯝ ꯍꯦꯛ ꯄꯣꯝꯂꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯂꯕ ꯑꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯈꯥꯡꯗꯅ ꯍꯦꯛ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯣꯛꯅ ꯍꯥꯟꯅ ꯈꯥꯏꯅꯔꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕ ꯅꯠꯇꯦ ꯅꯁꯥꯁꯨ ꯅꯍꯥꯟ ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯍꯦꯔꯥ ꯃꯤꯟꯅꯥꯏ ꯃꯆꯥ ꯃꯥꯒꯨꯝꯕꯕꯨ ꯀꯔꯤꯅꯣ ꯀꯣꯛ ꯍꯨꯟꯗꯣꯛꯂꯝꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯔꯥꯜ ꯀꯩꯁꯨ ꯂꯩꯖꯗꯕ ꯑꯩꯕꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨꯅ ꯀꯔꯤꯅꯣ ꯄꯉꯥꯡꯅ ꯉꯥꯡꯂꯒ ꯐꯨꯕ ꯌꯥꯕ ꯃꯈꯩꯁꯨ ꯐꯨꯔꯛꯂꯒ ꯑꯩꯕꯨ ꯏꯉꯛ ꯁꯝꯃꯁꯦ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯤꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯐꯠꯃꯟꯗꯦ ꯃꯈꯣꯏꯅ ꯄꯥꯎꯁꯦ ꯖꯥꯠ ꯍꯦꯛꯇ ꯄꯪꯇꯝꯅ ꯇꯝꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯌꯨꯝ ꯄꯨꯒꯅꯤ ꯈꯪꯗꯕꯤ ꯂꯩꯀꯥꯏ ꯀꯣꯏꯕꯤꯒꯁꯨ ꯇꯥꯍꯜꯂꯤꯕꯅꯤ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯍꯧꯗꯒꯤꯅꯤ ꯑꯩꯕꯨ ꯅꯌꯥ ꯅꯨꯄꯥꯗꯨꯅ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯒ ꯇꯥꯟꯊꯣꯔꯛꯂꯤꯁꯦ ꯑꯩꯁꯨꯅꯦ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯦ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯈꯣꯡꯉꯁꯦ ꯊꯥꯡꯗꯣꯔꯛꯂꯕꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯀꯌꯥꯗ ꯉꯝꯂꯤꯕ ꯂꯩꯀꯥꯏꯅꯣꯅꯦ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯕ ꯂꯥꯏꯅꯤ ꯑꯣꯏꯅ ꯎꯔꯨꯔꯕ ꯖꯥꯠꯂꯕ ꯍꯦꯔꯥ ꯃꯕꯨꯡ ꯃꯧꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯏꯆꯥꯅ ꯇꯨꯁꯣꯟꯅ ꯍꯤꯡꯒꯅꯤ ꯃꯋꯥ ꯂꯧꯗꯦ ꯏꯆꯥ ꯑꯁꯤꯗꯤ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯅ ꯇꯧꯔꯦ ꯍꯥꯏꯔꯕꯗꯤ ꯉꯟꯇꯥꯅ ꯐꯠ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯝ ꯍꯦꯛ ꯈꯥꯡꯗꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯊꯣꯏꯗꯣ ꯃꯥꯡꯂꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯂꯩꯃꯅ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤꯗꯤ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯝ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯉꯥꯡ ꯋꯥꯈꯜꯒ ꯑꯣꯏꯕꯒ ꯁꯟꯙ꯭ꯌꯥꯅ ꯐꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯥꯛꯂꯕꯁꯨ ꯏꯃꯥꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯉꯥꯡꯗꯨꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯍꯦ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯌꯥꯝꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯛꯀꯅꯨꯀꯣ ꯅꯪ ꯑꯩꯉꯣꯟꯗꯒ ꯄꯥꯎꯇꯥꯛꯀ ꯄꯤꯔꯤꯕ ꯀꯥꯏꯗꯨꯔꯣ ꯏꯅꯦꯝꯕꯣꯛꯂ ꯅꯪꯕꯣ ꯁꯤ ꯏꯆꯥ ꯑꯁꯤꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯣꯝꯕ ꯃꯈꯩ ꯂꯥꯛꯂꯤꯕꯁꯤ ꯅꯪꯗꯤ ꯀꯂꯛ ꯐꯦꯜꯂꯤ ꯑꯣꯏꯔꯤꯅꯤꯅꯦ ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯃꯛꯇꯤ ꯅꯠꯇꯕꯅꯤ나 ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯑꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯏꯆꯥꯁꯤꯕꯨ ꯍꯟꯖꯤꯟ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯈꯣ ꯍꯥꯏꯔꯤꯕꯗꯣ ꯍꯣꯏ ꯏꯕꯦꯝꯃ ꯐꯁꯥꯕꯤ ꯅꯪꯅ ꯇꯧꯔꯤꯕ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯕ ꯃꯈꯩ ꯎꯕꯤꯕ ꯖꯥꯠꯅꯤꯀꯣ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯪꯅꯅꯦ ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩ ꯂꯩꯔꯤ ꯏꯆꯥꯒꯤ ꯇꯨꯝꯕꯝ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯁꯤꯅ ꯏꯕꯨꯡꯉꯣ ꯍꯜꯂꯛꯂꯒ ꯅꯪꯅ ꯑꯐ ꯁꯥꯗꯅ ꯅꯆꯜꯂꯁꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯍꯟꯈꯤꯅꯕ ꯁꯤꯟꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕ ꯅꯪꯕꯨ ꯑꯩꯅ ꯑꯣꯏꯅ ꯅꯄꯥꯝꯗ ꯇꯥꯟꯈꯤꯒꯗꯕꯅꯤ ꯈꯪꯉꯨ ꯅꯪꯁꯨ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯆꯟꯅꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯅꯤ ꯁꯥꯒꯩ ꯑꯃꯗ ꯃꯧ ꯑꯣꯏꯅ ꯇꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯃꯧꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯆꯪꯂꯛꯀꯗꯕꯗꯣ ꯍꯥꯏꯖꯕꯅꯤ ꯏꯃꯥ ꯏꯆꯟꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗ꯭ꯔꯤꯕꯅꯣ ꯃꯥꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯃꯤꯅ ꯅꯣꯛꯅꯒꯗꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯇꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯋꯥꯐꯝ ꯑꯃꯅ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯐꯠꯇꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯟꯙ꯭ꯌꯥꯒꯤ ꯃꯑꯣꯡꯃꯛꯅꯤ ꯉꯁꯤ ꯈꯠꯅꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯑꯃꯨꯛꯇ ꯀꯨꯞꯊꯅ ꯍꯪꯕꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯏꯅꯦꯒꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯀꯥꯏꯖꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯁꯟꯙ꯭ꯌꯥꯅ ꯂꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯁꯦꯝꯗꯣꯛꯅꯕ ꯇꯧꯁꯤ ꯏꯃꯥ ꯀꯔꯤ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯤ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯁꯤꯔꯣ ꯏꯃꯥ ꯌꯦꯡꯉꯨꯗꯣ ꯏꯅꯝꯃꯅ ꯑꯩꯁꯦ ꯏꯄꯥꯝ ꯑꯁꯤꯗ ꯂꯩꯁꯤꯜꯂꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯌꯨꯝꯁꯦ ꯑꯩꯒꯤ ꯌꯨꯝ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯔꯣ ꯏꯃꯥ ꯍꯥꯏ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯁꯔꯨꯛ ꯌꯥꯎꯗꯅꯤ ꯑꯁꯤꯒꯤ ꯃꯊꯣꯡ ꯈꯪꯗꯕꯤ ꯑꯁꯤꯅ ꯉꯥꯡꯂꯒ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯍꯟꯊꯔꯤꯕꯅꯣ ꯍꯩꯃꯧ ꯅꯪ ꯅꯆꯤꯟ ꯑꯗꯨ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯌꯦꯠꯇꯨꯝ ꯑꯃ ꯇꯧꯔꯒ ꯐꯣꯠꯆꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯆꯤꯟꯗꯣ ꯀꯔꯤ
ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯂꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯍꯦ ꯅꯪꯅ ꯃꯤꯒꯤ ꯃꯤꯆꯪꯗ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯏ ꯄꯦꯝꯃ ꯋꯥꯈꯜꯁꯤ ꯈꯜꯂꯩꯗꯕ ꯖꯥꯠ ꯈꯜꯂꯜꯂꯤꯗ ꯍꯦ ꯅꯪꯅ ꯔꯣꯆꯣ ꯅꯪ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃ ꯑꯣꯏꯔꯕ꯭ꯔꯣ ꯍꯥ ꯈꯣꯏꯃꯨ ꯍꯣꯏꯗꯒꯤ ꯅꯪ ꯁꯦꯜ ꯀꯌꯥꯝ ꯂꯧꯔꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯑꯅꯤ ꯂꯣꯟꯗꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯣ ꯍꯥ ꯏꯃꯥ ꯑꯩꯁꯨ ꯌꯥꯝꯅ ꯆꯤꯡꯅꯩ ꯏꯅꯝꯃ ꯑꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯆꯨꯝꯗꯦ ꯍꯪꯕꯤꯌꯣ ꯏꯃꯥ ꯍꯪꯕꯤꯌꯣ ꯑꯩꯅꯦ ꯉꯁꯤ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯂꯦꯀꯣ ꯑꯁ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯖꯔꯤꯁꯦ ꯁꯟꯙ꯭ꯌꯥꯒꯤ ꯐꯅꯕꯅꯦ ꯍꯥꯏꯕꯁꯨ ꯈꯟꯕꯤꯗꯦ ꯏꯃꯥꯅ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯂꯦ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯊꯥꯕꯗ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯗꯣ ꯑꯣꯟꯁꯤꯟꯅꯖꯔꯔꯣꯏꯗ ꯏꯃꯥ ꯍꯣꯏꯅꯅꯦ ꯐꯗꯧꯕ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩ ꯌꯥꯎꯖꯔꯔꯣꯏ ꯐꯕꯒꯤꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯅꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯏꯃꯥ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯥꯏ ꯃꯌꯦꯛꯇ ꯉꯥꯡꯂꯛꯂꯕꯗꯤ ꯅꯪꯅ ꯊꯃꯣꯏ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯌꯧꯔꯝꯂꯅꯤꯅꯦ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯁꯟꯙ꯭ꯌꯥ ꯅꯠꯇꯦ ꯑꯇꯩ ꯂꯩꯔꯤ ꯅꯪꯕꯨ ꯅꯅꯦꯝꯒ ꯅꯪꯒꯤ ꯅꯨꯄꯥꯒꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯅ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯃꯈꯣꯏꯅ ꯑꯗꯨꯝ ꯐꯣꯟꯗꯅ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯥ ꯅꯆꯥꯁꯦ ꯁꯟꯙ꯭ꯌꯥꯅꯤ ꯁꯟꯙ꯭ꯌꯥ ꯏꯋꯥ ꯑꯣꯏꯔꯁꯨꯅꯦ ꯑꯩꯅ ꯃꯥꯕꯨꯁꯨ ꯈꯔ ꯈꯨꯠ ꯊꯥꯔꯝꯂꯦ ꯅꯠꯇꯦꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩꯒ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯅ ꯂꯩꯔꯨꯔꯤꯁꯦ ꯑꯩꯕꯨꯅꯦ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯁꯨꯔꯨ ꯑꯗꯨꯝ ꯂꯩꯁꯤꯜꯂꯒ ꯂꯩꯍꯟꯒꯗꯒꯤꯗ ꯇꯧꯏ ꯏꯃꯥ ꯑꯩꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕꯒ ꯂꯥꯟꯅ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦꯗꯣ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯏꯃꯥ ꯏꯅꯦꯝꯕꯣꯛꯃꯛꯀꯤ ꯁꯛꯇꯥꯅꯤ ꯑꯩꯕꯨꯅꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯜꯂꯒ ꯂꯩ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯗꯣꯏꯅꯣꯕ ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯤꯁꯤꯁꯨ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕꯗꯒꯤ ꯊꯋꯥꯏ ꯑꯁꯦ ꯍꯤꯡꯅꯕ ꯍꯥꯏꯗꯅ ꯂꯥꯛꯆꯔꯕꯅꯤ ꯏꯆꯥ ꯑꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯤ ꯅꯁꯥꯁꯨ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨꯅꯦ ꯃꯃꯥꯅ ꯍꯥꯏꯔꯤ ꯃꯈꯩ ꯎꯔꯨ ꯍꯦꯛ ꯎꯪꯂꯒ ꯌꯥꯏ ꯃꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯗꯤꯅꯦ ꯃꯋꯥ ꯂꯧꯔꯨꯅꯤ ꯏꯆꯥꯁꯤꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯏꯃꯥ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯁꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯒꯗꯤꯅꯦ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ ꯏꯃꯥ ꯍꯦꯔꯥ ꯀꯅꯥꯅꯕꯨ ꯀꯔꯤ ꯍꯥꯏꯅꯔꯨꯅꯤ ꯍꯥꯏꯕꯒꯤ ꯏꯆꯥꯁꯤꯗꯤ ꯃꯊꯧ ꯇꯥꯗꯦ ꯏꯆꯥꯒꯅꯦ ꯋꯥꯈꯜ ꯆꯥꯟꯅꯖꯕ ꯅꯨꯄꯥ ꯑꯃꯗꯅꯦ ꯀꯣꯛ ꯍꯦꯛ ꯆꯦꯟꯊꯣꯛꯈꯣ ꯏꯃꯥꯅ ꯌꯥꯔꯤ ꯑꯗꯨꯒꯅꯦ ꯏꯆꯥꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯛꯄ ꯃꯤ ꯃꯈꯩꯗꯣ ꯏꯃꯥ ꯇꯧꯒꯦ ꯃꯤꯋꯥ ꯉꯥꯡꯅꯅꯤꯡꯕ ꯃꯈꯣꯏꯒꯤ ꯃꯔꯩ ꯑꯗꯣ ꯏꯃꯥ ꯊꯛꯀꯦ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯗꯤꯅꯦ ꯃꯈꯥ ꯇꯥꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯏꯆꯥꯁꯤꯗꯤ ꯀꯣꯛ ꯋꯥꯁꯤ ꯂꯣꯏꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯅꯃꯥ ꯑꯩ ꯂꯩꯔꯤꯀꯣ ꯅꯅꯤꯡ ꯇꯧꯗꯅ ꯂꯩꯌꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯕꯨꯡ ꯁꯅꯥꯍꯜꯅꯁꯨ ꯃꯆꯟꯅꯨꯄꯤꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯃꯃꯥ ꯊꯥꯔꯣꯁꯪꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯂꯛꯄꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯊꯣꯏ ꯍꯦꯟꯅ ꯀꯥꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯁꯅꯥꯍꯜꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯝꯃꯤ ꯃꯥꯒꯤ ꯃꯋꯥ ꯀꯔꯤꯁꯨ ꯂꯧꯕꯤꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯑꯗꯨ ꯃꯈꯣꯏ ꯅꯨꯄꯤ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯃꯃꯧꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯔꯣꯁꯤꯡꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯑꯃꯠꯇ ꯉꯥꯡꯕꯤꯔꯝꯗꯦ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯊꯥꯔꯣꯁꯪ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯥꯟꯕꯁꯨ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯉꯔꯥꯡ ꯏꯃꯧꯒ ꯏꯆꯥꯒ ꯈꯠꯅꯔꯝꯕ ꯃꯇꯥꯡ ꯑꯗꯨꯃꯗꯤ ꯏꯃꯧ ꯑꯁꯤꯅ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯒꯅꯨ ꯍꯥꯏꯕ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯧꯗꯦ ꯉꯔꯥꯡꯁꯦ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯌꯥꯕ ꯋꯥ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟ ꯂꯥꯛꯇꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯔꯤ ꯃꯗꯨꯗ ꯏꯆꯥ ꯅꯨꯄꯥꯅ ꯈꯔ ꯁꯥꯎꯗꯨꯅ ꯆꯩ ꯉꯥꯡꯕꯗꯒꯤ ꯈꯨꯠ ꯊꯥꯅꯈꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯊꯥꯔꯣꯁꯪ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯠꯇ ꯈꯟꯅꯔꯒꯨꯝꯁꯤ ꯑꯩꯅꯁꯨ ꯏꯆꯥ ꯅꯨꯄꯥꯗ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯏꯃꯧꯗ ꯐꯨ ꯆꯩꯕ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯉꯥꯡꯂꯝꯂꯤꯕꯅꯤ ꯅꯈꯣꯏꯅꯁꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯏꯃꯧꯕꯨ ꯄꯨꯈꯤꯕ ꯑꯁꯤꯗ ꯌꯥꯕꯤꯔꯣ ꯍꯣ ꯑꯩꯗꯤꯅꯦ ꯏꯆꯥ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯤꯔꯥꯡꯕ ꯌꯨꯝ ꯑꯗꯨꯗꯅꯦ ꯑꯃꯨꯛ ꯊꯨꯍꯟꯕꯗꯤ ꯈꯪ ꯉꯝꯖꯔꯔꯣꯏꯌꯦ ꯏꯁ ꯅꯈꯣꯏꯅ ꯃꯥꯅ ꯆꯪꯗꯅ ꯏꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯦ ꯇꯧꯕꯤꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯆꯥꯕꯨ ꯃꯔꯥꯁꯨ ꯁꯤꯕꯤꯕ ꯍꯣ ꯏꯆꯥꯁꯦ ꯇꯥ ꯇꯧꯗꯨꯅ ꯑꯃꯨꯛ ꯄꯨꯕꯤꯒꯦ ꯈꯟꯕꯤꯔꯅꯣ ꯃꯌꯥꯝ ꯂꯦꯡꯉꯣ ꯆꯥ ꯅꯨꯡꯒꯁꯨ ꯁꯤꯟꯖꯗ꯭ꯔꯤ ꯂꯦꯡꯕꯤꯔꯣ ꯏꯕꯦꯝꯃ ꯊꯥꯔꯣꯁꯪ ꯁꯥꯎꯈꯤꯅꯨ ꯑꯩꯈꯣꯏꯅꯅꯦ ꯑꯗꯨꯝꯅ ꯏꯃꯧ ꯑꯁꯤꯗ ꯇꯧꯈꯤꯕ ꯈꯛ ꯂꯩꯇꯦꯀꯣ ꯍꯣꯏ ꯏꯆꯥꯗ ꯁꯣꯛꯂꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯁꯥꯎꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯆꯨꯝꯃꯤ ꯏꯕꯦꯝꯃꯅ ꯁꯥꯎꯔꯤꯕꯗꯨ ꯑꯗꯨꯕꯨꯅꯦ ꯊꯥꯔꯣꯁꯪ ꯅꯆꯥ ꯏꯆꯥ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯕꯅꯤ ꯀꯥꯏꯅꯍꯟꯕ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯏꯃꯧ ꯑꯗꯨ ꯄꯨꯖꯈ꯭ꯔꯒꯦ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯝꯃꯕꯨ ꯇꯥꯕꯤꯍꯧꯗꯕ꯭ꯔꯣ ꯃꯃꯥ ꯑꯩꯅꯅꯦ ꯏꯆꯥꯁꯤ ꯅꯈꯣꯏꯒꯤ ꯁꯥꯔꯪ ꯃꯀꯣꯜ ꯑꯗꯨꯗ ꯊꯥꯖꯤꯟꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯆꯤꯟꯃꯛꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯏꯃꯥ
ꯑꯩꯕꯨ ꯀꯩꯁꯝꯁꯪ ꯑꯁꯤꯗ ꯊꯥꯖꯤꯟꯕꯤꯔꯅꯨ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯣꯟꯗꯨꯅ ꯂꯩꯔꯤꯌꯦ ꯏꯅꯝꯃ ꯍꯣꯏ ꯀꯥꯟꯅꯔꯔꯣꯏ ꯂꯦꯡꯕꯤꯔꯣ ꯃꯥꯏꯗ ꯇꯜꯂꯤ ꯍꯥꯏꯕꯒꯤꯁꯨ ꯏꯀꯥꯏꯗꯨꯗ ꯇꯧꯔꯤꯁꯤ ꯊꯔꯣꯁꯪꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ ꯁꯟꯙ꯭ꯌꯥꯗ ꯑꯃꯨꯛ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯃꯉꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯉꯝꯖꯔꯔꯣꯏ ꯍꯥꯏꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯤ ꯃꯇꯧ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯊꯔꯣꯁꯪꯅꯒ ꯃꯔꯣꯜ ꯑꯃ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯕꯅꯤ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯩꯃꯅ ꯊꯣꯔꯛꯇꯨꯅ ꯈꯥꯝꯂꯛꯏ ꯏꯅꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯆꯥ ꯑꯁꯤꯗꯗꯤ ꯊꯛꯄꯤꯈꯣ ꯏꯃꯥꯒ ꯏꯆꯟꯒꯗꯤ ꯈꯔ ꯁꯥꯎꯅꯤꯡꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯏꯅꯦ ꯋꯥꯔꯧꯕꯤꯒꯅꯨ ꯍꯣꯔꯦꯟꯁꯦ ꯃꯈꯣꯏ ꯇꯥꯆꯧ ꯍꯜꯂꯛꯂꯒ ꯏꯆꯟꯅꯁꯦ ꯊꯦꯝꯅꯧꯗꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯈꯔꯁꯨ ꯋꯥꯔꯛꯆꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯏꯔꯕꯁꯨ ꯊꯤꯜꯂꯕꯁꯨ ꯊꯤꯟꯖꯔꯛꯑꯒꯦ ꯏꯅꯦ ꯊꯔꯣꯁꯪꯅ ꯍꯦꯃꯧ ꯑꯋꯥꯠ ꯑꯄꯥ ꯁꯥꯕꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ ꯃꯁꯤꯗ ꯅꯪ ꯃꯉꯥꯏꯔꯦꯅ ꯌꯥꯝꯅ ꯍꯩꯁꯤꯡꯂꯤꯁꯦ ꯍꯥ ꯅꯪꯅ ꯂꯣꯏꯅ ꯄꯥꯜꯂꯣꯅꯦ ꯏꯃꯨꯡꯁꯦ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯕꯒꯤ ꯂꯣꯜꯂꯛꯂꯤꯕ ꯆꯥꯠꯅꯣ ꯍꯥ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯑꯍꯜ ꯑꯣꯏꯔꯒ ꯋꯥꯈꯜ ꯌꯥꯎꯔꯛꯇꯕꯁꯦ ꯏꯃꯥꯇ ꯉꯥꯏꯔꯦ ꯃꯤꯌꯥꯝꯅ ꯁꯃꯥꯖꯇ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯆꯥꯁꯤꯗ ꯄꯥꯏꯕꯤꯈꯣ ꯕꯦꯝꯃ ꯏꯅꯦ ꯍꯣꯏ ꯆꯥꯁꯤ ꯊꯛꯂꯔꯣꯏ ꯏꯃꯧꯒꯤ ꯊꯃꯣꯏꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪ ꯅꯪꯅꯅꯦ ꯅꯃꯥ ꯍꯣꯏꯁꯦ ꯑꯃꯨꯛꯇ ꯁꯥꯎꯕ ꯐꯅꯕ ꯊꯦꯝꯃꯨꯀꯣ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯀꯥꯏꯅꯍꯟꯒꯨꯝꯁꯤ ꯑꯉꯥꯡ ꯋꯥꯈꯜꯒ ꯑꯣꯏꯕꯒ ꯃꯈꯣꯏꯅ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯂꯝꯕꯤꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯣꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯤ ꯊꯔꯣꯁꯪꯗꯤ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ ꯂꯩꯃꯅ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯥꯗꯦ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯁꯟꯙ꯭ꯌꯥ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯂꯤ ꯃꯍꯥꯛ ꯃꯁꯥꯁꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕꯒ ꯀꯥꯎꯕ ꯃꯈꯩ ꯄꯥꯈꯪ ꯃꯆꯥ ꯃꯆꯥ ꯀꯌꯥꯒ ꯂꯣꯏꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯂꯣꯏꯅꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯟꯙ꯭ꯌꯥ ꯂꯩꯀꯥꯏꯒꯤ ꯃꯇꯥꯇꯣꯝꯕꯤꯒ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯁꯨꯝ ꯆꯠꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯄꯥꯝꯖꯕ ꯄꯥꯈꯪ ꯄꯤꯕ ꯑꯗꯨ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯁꯟꯙ꯭ꯌꯥꯅ ꯍꯩꯃꯥ ꯇꯣꯝꯕꯤꯌꯥ ꯄꯤꯕꯥꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯩ ꯀꯩꯗꯧꯅꯤ ꯑꯁ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯑꯩꯕꯨ ꯀꯩꯗꯧꯁꯤꯒꯦ ꯇꯣꯝꯕꯤꯅ ꯀꯩꯅꯣ ꯁꯟꯙ꯭ꯌꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯁ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨꯀꯣ ꯃꯤꯅ ꯐꯖꯅ ꯅꯪꯕꯨ ꯍꯥꯏꯅꯕꯤꯔꯣꯏ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯍꯜꯂꯛꯄꯤꯅꯤ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯕꯤꯔꯣꯏꯁꯤꯔꯣ ꯅꯪꯗꯤ ꯑꯩꯅ ꯐꯅ ꯈꯜꯂꯒ ꯂꯣꯏꯅꯔꯣꯏꯁꯦ ꯅꯪꯗꯤ ꯄꯨꯔꯥ ꯀꯩꯅꯣꯃ ꯈꯟꯗꯨꯅ ꯂꯩꯔꯝꯗꯦ ꯑꯣꯏꯔꯦꯀꯣ ꯅꯋꯥ ꯂꯧꯗꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯅꯣ ꯇꯤꯟꯅꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦ ꯀꯦꯠ ꯀꯦꯠ ꯍꯦꯛ ꯂꯥꯎꯋꯦ ꯑꯩꯒꯤꯗꯤ ꯈꯪꯖꯧ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯒ ꯑꯩꯕꯨ ꯅꯪꯅ ꯑꯗꯨꯝꯅꯒ ꯍꯥꯏꯕ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯁꯟꯙ꯭ꯌꯥ ꯅꯪꯁꯦ ꯑꯉꯥꯡ ꯑꯃꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯅ ꯇꯧꯗꯣꯔꯤꯕꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯍꯥꯏꯕꯁꯨ ꯈꯟꯗꯦ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯈꯜ ꯅꯠꯇꯦ ꯃꯗꯨ ꯁꯟꯙ꯭ꯌꯥ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯗꯨꯋꯥꯏꯗ ꯅꯪ ꯑꯁꯤꯗꯒꯤ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯑꯃꯇ ꯉꯥꯡꯅꯔꯒꯨꯝꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯄꯤꯕꯥꯒꯤ ꯃꯃꯥꯡ ꯌꯧꯔꯝꯗꯥꯏꯗ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯁꯤꯟꯅꯔꯒ ꯇꯨꯁꯤꯟꯅꯔꯝꯃꯤ ꯑꯁ ꯑꯌꯣ ꯏꯃꯥ ꯈꯣꯡꯁꯦ ꯇꯦꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯥꯏꯗꯒꯤ ꯅꯣꯡꯅꯣ ꯑꯩꯉꯣꯟꯗ ꯄꯜꯂꯒ ꯈꯨꯗꯤ ꯊꯤꯔꯤꯁꯤꯕꯣ ꯑꯁ ꯏꯇꯩꯃ ꯁꯣꯛꯄ꯭ꯔꯣ ꯏꯇꯩꯃ ꯀꯥꯏꯅ ꯑꯩꯒꯤ ꯃꯤꯡ ꯏꯇꯩꯃ ꯅꯠꯇꯦ ꯁꯟꯙ꯭ꯌꯥ ꯀꯧꯏ ꯁꯣꯏꯈ꯭ꯔꯦ ꯁꯟꯙ꯭ꯌꯥ ꯁꯣꯛꯄ꯭ꯔꯣ ꯐꯤꯁꯨ ꯏꯜꯂꯤ ꯃꯤꯅ ꯃꯧꯅꯤ ꯁ꯭ꯋꯥꯏꯕ ꯑꯗꯨꯗ ꯏꯇꯩꯃ ꯍꯥꯏꯅ ꯀꯧꯖꯕꯅꯤ ꯑꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯁꯦ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯅ ꯐꯖꯅ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯕ ꯖꯥꯠꯅꯤ ꯀꯔꯤꯕꯨꯅ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯏꯕꯨꯡ ꯑꯩꯒꯤ ꯈꯣꯡꯁꯦ ꯇꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯥꯡꯗꯨꯅ ꯄꯨꯕꯤꯔꯝꯃꯣ ꯑꯁ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯏꯇꯩꯃ ꯇꯨ ꯑꯥꯗ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯞꯇꯛꯅꯤ ꯂꯩꯕꯤꯁꯦ ꯑꯩ ꯃꯥ ꯀꯧꯖꯔꯒꯦ ꯃꯥ ꯑꯣꯏꯅ ꯁꯝꯂꯒ ꯏꯇꯩꯃꯕꯨ ꯌꯨꯝ ꯐꯥꯎꯕ ꯄꯨꯍꯟꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯂꯒ ꯁꯟꯙ꯭ꯌꯥꯕꯨ ꯁꯝꯗꯨꯅ ꯄꯨꯕꯤꯌꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯁꯟꯙ꯭ꯌꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯊꯪ ꯊꯦꯡꯅꯕꯗ ꯄꯤꯕꯥꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯁꯟꯙ꯭ꯌꯥꯅ ꯄꯤꯕꯥꯒ ꯅꯛꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯄꯤꯕꯥꯅꯗꯤ ꯍꯩꯅꯖꯔꯝꯗꯦ ꯄꯥꯎ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯎꯅꯕ ꯌꯥꯎꯕꯗꯒꯤ ꯂꯩꯃꯒꯤ ꯅꯥꯀꯣꯡ ꯌꯧꯔꯤ ꯂꯩꯃꯅ ꯃꯆꯟꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯁꯟꯙ꯭ꯌꯥ ꯏꯅꯝꯃ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯁ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩ ꯇꯥꯔꯤ ꯁꯟꯙ꯭ꯌꯥ ꯅꯪꯕꯨ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯇꯥꯔꯣ ꯀꯩꯗꯧꯒꯦ
ꯏꯃꯥꯃꯛꯀꯤ ꯃꯑꯣꯡ ꯃꯇꯧꯃꯛꯅꯤ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝꯂ ꯍꯥꯏꯕ ꯏꯕꯦꯝꯃ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯤ ꯇꯧꯒꯅꯨꯀꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯊꯥꯡꯖꯤꯟꯒꯦ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯅꯤ ꯃꯗꯨ ꯍꯟꯗꯣꯛ ꯅꯍꯥꯛ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯅꯠꯇꯦ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯧ ꯑꯃꯅꯤ ꯃꯧ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯕꯨ ꯀꯔꯤ ꯂꯝꯆꯠꯅꯣ ꯅꯪꯕꯨꯅꯦ ꯃꯤꯅ ꯂꯝꯆꯠ ꯅꯥꯏꯗꯕꯅꯤ ꯍꯥꯏꯅꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯕꯣ ꯏꯅꯝꯃꯒꯤ ꯁꯟꯗ꯭ꯌꯥ ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯏꯅꯝꯃꯅ ꯑꯩꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯣ ꯍꯣꯏ ꯑꯩ ꯏꯌꯨꯝ ꯄꯥꯜꯂꯨꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅꯈ꯭ꯔꯤ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯗ ꯏꯅꯝꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕꯤ ꯑꯣꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯣ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯁꯦ ꯅꯪꯅ ꯌꯥꯝꯅ ꯌꯦꯡꯕꯗ ꯀꯜꯂꯛꯂꯕ꯭ꯔꯣ ꯏꯅꯝꯃ ꯍꯥꯏ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯤ ꯅꯪꯕꯣ ꯌꯨꯝ ꯄꯥꯟꯕꯕꯨ ꯈꯥꯏꯅꯔꯦ ꯂꯣꯏꯅꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯅ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯂꯧꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯅ ꯇꯠꯇꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯃꯁꯤꯗꯕꯨ ꯅꯪꯅ ꯂꯣꯏꯅꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯏꯅꯝꯃꯒꯤ ꯁꯟꯗ꯭ꯌꯥ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯈꯛ ꯑꯣꯏꯍꯟꯒꯅꯣ ꯑꯗꯨꯕꯨ ꯁꯟꯗ꯭ꯌꯥ ꯃꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯨ ꯂꯧꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯏꯗꯦ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯇꯧꯃꯛꯅꯤ ꯏꯃꯧ ꯑꯗꯨꯒꯤ ꯃꯇꯧꯃꯛꯅꯤ ꯏꯃꯥꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯁꯨꯈꯪ ꯈꯪꯗꯦ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯅꯣꯡꯃꯗꯁꯨ ꯆꯠꯇꯨꯅ ꯏꯃꯧ ꯑꯗꯨ ꯀꯧꯕꯤꯔꯨꯁꯨ ꯑꯩꯈꯣꯏꯅ ꯀꯧꯕ ꯑꯗꯨꯗꯗꯤ ꯃꯥꯅ ꯂꯥꯛꯎ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯏꯃꯧꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯋꯥꯔꯧꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯃꯥ ꯑꯩꯁꯨ ꯅꯃꯧ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯈꯔ ꯐꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯀꯧꯕ ꯆꯠꯂꯨꯔꯕꯗꯤ ꯃꯥꯅ ꯑꯩꯁꯦ ꯁꯨꯛꯀꯤ ꯀꯤꯔꯔꯣꯏ ꯍꯌꯦꯡ ꯃꯁꯥꯅ ꯃꯇꯣꯝꯗ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯑꯗꯨꯝ ꯃꯔꯥꯏꯅ ꯍꯟꯖꯔꯛꯁꯅꯤ ꯍꯥꯏ ꯃꯗꯨ ꯌꯥꯗꯦꯅꯦꯍꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯏꯀꯥꯏꯗꯨꯅ ꯁꯨꯛꯍꯟ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯃꯥꯗꯤ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯋꯥꯡꯅ ꯀꯥꯔꯤꯕ ꯅꯥꯄꯜ ꯑꯗꯣ ꯇꯦꯛꯊꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯈꯤꯅꯤ ꯈꯪꯗ꯭ꯔꯗ ꯇꯧꯔꯤꯁꯤ ꯏꯃꯥꯅꯗꯤ ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯄꯥꯜꯂꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯄꯨꯡ ꯑꯣꯟ ꯍꯦꯛ ꯑꯣꯟꯅꯅ ꯇꯧꯔꯛꯂꯦꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯟꯙ꯭ꯌꯥ ꯃꯇꯥꯡ ꯆꯥꯅꯔꯨꯕꯅ ꯄꯤꯕꯥꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯇꯧ ꯑꯗꯨ ꯎꯠꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯐꯣꯡꯗꯣꯛꯂꯨꯏ ꯃꯥꯒꯤ ꯑꯍꯦꯟꯕ ꯃꯇꯧ ꯑꯗꯨꯗ ꯄꯤꯕꯥꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯊꯤꯅ ꯉꯥꯡꯂꯛꯂꯝꯃꯤ ꯏꯇꯩꯃ ꯀꯔꯤ ꯋꯥꯈꯜꯅꯣ ꯏꯇꯩꯃꯅ ꯈꯟꯕꯤꯔꯤꯕꯗꯨꯕꯣ ꯏꯇꯩꯃꯁꯦ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯑꯗꯨꯔꯣ ꯃꯗꯨꯕꯣ ꯐꯅ ꯌꯥꯝꯅ ꯍꯜꯂꯛꯄꯤꯃꯛ ꯑꯣꯏꯁꯅꯨ ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯍꯜꯂꯛꯄꯤꯁꯨ ꯅꯨꯄꯤꯅꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅꯁꯨ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇꯪ ꯄꯣꯛꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯇꯩꯃꯒꯤ ꯂꯝꯆꯠ ꯑꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯄꯤꯕꯥ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤꯕ ꯅꯪꯕꯨ ꯉꯥꯎꯖꯕ ꯈꯛꯇꯅꯤ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯈ꯭ꯔꯕꯒꯦ ꯅꯨꯄꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯕꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯅꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯍꯧꯁꯥ ꯅꯠꯇꯕ꯭ꯔꯥ ꯍꯣꯏ ꯃꯍꯧꯁꯥꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯏꯇꯩꯃꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯅꯠꯇꯦꯗꯅ ꯅꯌꯨꯝꯗ ꯀꯩ ꯄꯥꯜꯂꯕ ꯃꯄꯨ ꯂꯩꯔꯕꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯇꯩꯃꯅ ꯅꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯧ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯏꯇꯩꯃꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯇꯩꯃꯗꯤ ꯑꯍꯦꯟꯕ ꯊꯤꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯀꯔꯤꯁꯨ ꯊꯣꯛꯂꯣꯏ ꯋꯥꯁꯦ ꯃꯈꯥ ꯇꯥꯕꯅ ꯀꯥꯟꯅꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯆꯠꯂꯤꯕ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯈꯤꯅꯤ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤꯅꯤ ꯑꯃꯥꯡꯕ ꯄꯨꯝꯕ ꯅꯪꯒꯤꯅ ꯁꯔꯨꯛ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯈꯟꯗꯣꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯔꯕ ꯑꯁꯤ ꯐꯥꯎꯕ ꯅꯪꯅ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯕꯗꯤ ꯅꯪꯁꯦ ꯁꯣꯅꯣ ꯆꯨꯕꯤ ꯑꯉꯥꯎꯕꯤ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯈꯪꯖꯔꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯐꯥꯎꯕ ꯅꯪꯒꯤ ꯂꯦꯝꯖꯗꯕ ꯅꯇꯧ ꯑꯗꯣ ꯎꯠꯂꯛꯀꯅꯨ ꯁꯟꯙ꯭ꯌꯥ ꯄꯤꯕꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯅꯪꯂꯦ ꯉꯁꯤꯗꯤ ꯄꯤꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯅꯛꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯈꯔꯅꯁꯨ ꯇꯥꯍꯧꯔꯤ ꯃꯈꯣꯏꯅ ꯁꯟꯙ꯭ꯌꯥ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝꯅ ꯉꯥꯡꯂꯛꯏ ꯏꯃꯥꯏꯄꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯁꯤ ꯏꯅꯥꯎ ꯃꯤꯠ ꯅꯥꯈ꯭ꯔꯕ ꯎꯍꯩꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯉꯥꯛꯇ ꯍꯦꯛ ꯎꯔꯛꯂꯦ ꯇꯧꯔꯤꯁꯤ ꯑꯁ ꯃꯥꯏꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯀꯥꯏꯗ ꯇꯧꯔꯤꯁꯤ ꯍꯜꯂꯛꯄꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤꯁꯨ ꯏꯀꯥꯏꯕ ꯂꯩꯇꯦꯗꯣ ꯃꯃꯥꯏ ꯑꯁꯤ ꯅꯣꯡꯊꯛꯇ ꯊꯦꯛ ꯂꯥꯎꯅ ꯑꯣꯟꯈꯠꯂꯒ ꯍꯦꯛꯇ ꯆꯠꯂꯤꯗꯣ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯒꯤ ꯄꯥꯈꯪ ꯑꯁꯤꯗ ꯏꯔꯥꯡ ꯑꯃꯨꯛ ꯇꯧꯁꯤꯟꯕ ꯊꯨꯕ ꯇꯨꯀꯠꯆꯩꯅꯦ ꯍꯣꯏ ꯏꯆꯦ ꯃꯈꯣꯏꯁꯤꯅꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯗꯣ ꯅꯪꯁꯤꯗꯤ ꯄꯪꯈ꯭ꯔꯦꯗꯀꯣ ꯈꯪꯒꯟꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ
ꯇꯥꯏꯔꯦꯟ ꯃꯅꯥ ꯇꯧꯔꯒ ꯏꯁꯤꯡ ꯈꯖꯤꯛꯇ ꯈꯤꯛꯇꯣꯛꯁꯤ ꯄꯣꯠꯆꯤꯠꯀ ꯂꯣꯏꯅ ꯍꯟꯊꯕ ꯇꯥꯔꯦ ꯍꯥꯏꯕ ꯏꯆꯦ ꯃꯤ ꯍꯥꯏꯕ ꯃꯤ ꯑꯁꯤꯅꯅꯦ ꯏꯀꯥꯏꯕ ꯈꯪꯃꯟꯗ꯭ꯔꯕꯗꯤ ꯁꯥ ꯑꯣꯟꯕꯅꯤꯀꯣ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣ ꯁꯥꯗ ꯁꯥ ꯑꯁꯦꯡꯕꯅꯤ ꯑꯣꯏꯔꯤꯁꯦ ꯑꯗꯨꯁꯨ ꯂꯝꯂꯛꯀꯤ ꯁꯥꯗꯣ ꯑꯗꯨꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯄꯨꯟꯁꯤꯁꯦ ꯌꯦꯡꯍꯩ ꯈꯪꯍꯩꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯍꯤꯡꯕꯗ ꯇꯟꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯃꯥꯏ ꯄꯥꯟꯗꯕ ꯃꯈꯣꯏ ꯑꯣꯏꯅ ꯃꯅꯤꯡꯇꯝꯅ ꯍꯤꯡꯍꯟꯅꯤꯡꯂꯦꯗ ꯑꯩꯗꯤ ꯍꯣꯏꯅꯦ ꯏꯀꯥꯏ ꯈꯪꯕ ꯑꯩꯈꯣꯏꯁꯤ ꯃꯣꯏꯒꯤ ꯃꯇꯧ ꯌꯦꯡꯕꯗ ꯉꯝꯗ꯭ꯔꯦꯗ ꯅꯠꯇ꯭ꯔ ꯏꯅꯥꯎ ꯅꯠꯇꯗꯤ ꯏꯆꯦ ꯃꯈꯣꯏꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅꯒ ꯀꯔꯤꯝꯇ ꯋꯥꯔꯛꯄꯒ ꯉꯝꯗ꯭ꯔꯕ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯅꯠꯇ꯭ꯔꯣ ꯂꯝꯖꯥꯎꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯝꯖꯗꯕ ꯃꯇꯧ ꯑꯗꯣ ꯎꯠꯊꯣꯛꯅꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯅꯒ ꯃꯈꯣꯏꯒꯨꯝꯅꯒ ꯇꯧꯔꯛꯂꯕ ꯃꯈꯧꯔꯤ ꯑꯗꯣ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯅꯤ ꯅꯍꯥꯟꯅ ꯑꯩꯁꯨꯅꯦ ꯏꯆꯦ ꯍꯥꯠꯇꯣꯛꯈ꯭ꯔꯅꯤ ꯁꯥꯒꯩ ꯆꯦꯟꯊꯅꯕ ꯄꯣꯛꯄ ꯃꯆꯥ ꯅꯣꯏꯕꯨ ꯍꯤꯡꯍꯟꯗꯅ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯁꯟꯙ꯭ꯌꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯥꯅ ꯀꯞꯂꯒ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯂꯩꯃꯅ ꯄꯥꯈꯠꯅ ꯍꯪꯂꯝꯃꯤ ꯁꯟꯙ꯭ꯌꯥꯅꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯤ ꯂꯩꯃꯅ ꯇꯞꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃꯒꯤ ꯁꯟꯙ꯭ꯌꯥ ꯃꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯏꯅꯝꯃꯅ ꯅꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯊꯦꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯌꯥꯔꯤꯁꯦ ꯇꯣꯛꯂꯣ ꯉꯁꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯁꯤ ꯂꯥꯏꯅ ꯁꯤꯟꯕꯤꯔꯛꯄꯅꯤ ꯕꯤꯕꯥꯗꯣ ꯂꯥꯏꯅ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯣꯀꯣ ꯅꯪ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯅꯅꯦꯝ ꯑꯅꯤꯗ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕꯒꯤ ꯊꯧꯅꯥꯗꯣ ꯅꯇꯣꯝꯇ ꯍꯥꯞꯆꯧ ꯃꯗꯨ ꯉꯝꯂꯕ ꯃꯇꯝꯗꯅꯤ ꯅꯪꯁꯦ ꯊꯧꯅꯥ ꯐꯕꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯅꯝꯃ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯕꯨ ꯏꯃꯥꯒ ꯃꯥꯒꯅ ꯉꯥꯛꯄꯤꯔꯛꯈꯤꯗ꯭ꯔꯦ ꯏꯅꯝꯃ ꯀꯔꯤꯒꯤ ꯉꯥꯛꯄꯤꯗꯅꯤ ꯅꯪꯕꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯐꯨꯕ ꯆꯩꯕ ꯃꯌꯥꯝ ꯑꯗꯣ ꯅꯪꯒꯤ ꯐꯅꯕꯅꯤ ꯃꯗꯨ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯝꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯅꯪꯂꯤꯕ ꯏꯀꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯅꯪꯂꯝꯂꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ ꯏꯆꯟꯁꯤꯗꯤ ꯍꯌꯦꯡꯃꯛꯅꯦ ꯏꯅꯝꯃꯅ ꯅꯪꯕꯨ ꯊꯤꯟꯕꯤꯒꯦ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯍꯟꯗꯛꯇꯒꯤꯗꯤ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯅꯤꯡꯊꯤꯅ ꯀꯣꯏꯗꯨꯅ ꯅꯅꯦꯝ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯐꯪꯗꯨꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯉꯝꯕꯤ ꯑꯣꯏꯌꯨꯀꯣ ꯇꯟꯖꯥ ꯑꯁꯤꯗ ꯊꯔꯣꯁꯪ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯍꯥ ꯑꯗꯨꯒ ꯃꯧ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯅꯪꯅ ꯍꯌꯦꯡ ꯊꯤꯟꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪ ꯑꯋꯥꯠ ꯑꯄꯥ ꯁꯥꯕꯁꯤ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯤꯅ ꯅꯪ ꯏꯃꯥ ꯑꯗꯨꯝꯅ ꯏꯅꯝꯃꯗ ꯍꯥꯏꯕꯤꯒꯅꯤ ꯃꯍꯥꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ ꯅꯆꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯤ ꯏꯃꯥ ꯑꯩꯅ ꯏꯃꯥ ꯍꯣꯏꯗꯁꯨ ꯃꯤꯅꯝꯈ꯭ꯔꯦ ꯏꯁꯥꯒꯤ ꯑꯔꯥꯟꯕꯕꯨ ꯀꯞꯁꯤꯟꯗꯨꯅ ꯑꯆꯨꯝꯕ ꯁꯛꯅꯕ ꯑꯩꯅ ꯂꯥꯟꯖꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯅꯦꯝꯕꯨ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯍꯥ ꯏꯃꯥꯒꯤ ꯁꯟꯙ꯭ꯌꯥ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯨ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯏꯁꯥ ꯉꯝꯗꯕꯩ ꯅꯠꯇꯦ ꯏꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯣ ꯑꯩꯅ ꯐꯅ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯏꯃꯥꯅ ꯋꯥꯈꯜ ꯈꯔ ꯇꯥꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯑꯩꯕꯨ ꯀꯟꯈꯠꯄꯒꯤ ꯃꯍꯨꯠꯇ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯛꯂꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯐꯒꯗꯕꯅꯤ ꯅꯪꯒꯤ ꯍꯥꯀꯟꯁꯨ ꯆꯪꯕꯤꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯜꯂꯕꯀꯣ ꯑꯔꯥꯟꯕ ꯇꯥꯍꯟꯕꯒꯤ ꯋꯥ ꯅꯠꯇꯦꯌꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯕ꯭ꯔꯣ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯗꯤ ꯆꯨꯝꯂꯝꯂꯅꯤ ꯏꯃꯥ ꯁꯟꯙ꯭ꯌꯥ ꯌꯥꯔꯤꯁꯦ ꯃꯔꯩꯗꯨ ꯌꯦꯠꯅꯔꯅꯨ ꯉꯁꯤꯗꯒꯤ ꯏꯃꯥꯁꯨ ꯅꯪꯁꯨ ꯅꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯇꯥꯔꯣ ꯍꯣꯏ ꯅꯝꯃ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥꯅ ꯐꯖꯅ ꯍꯥꯏꯔꯕꯗ ꯊꯔꯣꯁꯪꯗꯨ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯇꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯟꯙ꯭ꯌꯥꯕꯨ ꯂꯩꯃꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯤ ꯈꯣꯏꯃꯨ ꯑꯃꯗꯤ ꯃꯃꯥꯗꯤ ꯁꯟꯙ꯭ꯌꯥꯅ ꯋꯥꯈꯜ ꯇꯥꯅ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ ꯈꯣꯏꯃꯨꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯥꯒꯤ ꯇꯧꯔꯛꯏ ꯅꯨꯄꯤ ꯅꯪꯕ ꯑꯋꯣꯏ ꯇꯥꯅꯒꯤ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯍꯣꯔꯦꯟꯅꯦ ꯏꯆꯦꯁꯦ ꯍꯟꯈ꯭ꯔꯒ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯏꯇꯩ ꯏꯅꯥꯎ ꯑꯃꯨꯛ ꯐꯨꯅꯕꯗ ꯂꯣꯏꯒꯅꯤꯀꯣ ꯃꯈꯣꯏ ꯅꯨꯄꯥ ꯑꯩ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩꯕꯨ ꯀꯥꯏꯍꯧꯗꯨꯅ ꯏꯀꯥꯏꯍꯟꯕꯤꯔꯅꯨ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯩꯅ ꯏꯃꯥꯕꯨꯁꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈꯤ ꯃꯗꯨ ꯄꯨꯝꯕ ꯑꯩꯒꯤ ꯐꯅꯕꯅꯦ ꯍꯥꯏꯕ ꯑꯩꯅ ꯈꯟꯖꯕ ꯉꯝꯈꯤꯗꯦ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯏꯃꯥ ꯑꯩꯒꯤ ꯔꯥꯜ ꯑꯁꯤꯕꯨ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯀꯣꯛꯆꯕ ꯉꯝꯈꯤꯗ꯭ꯔꯥ ꯑꯩꯕꯨ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ ꯀꯔꯤꯒꯤ ꯏꯃꯧꯅ ꯂꯥꯟꯒꯅꯤ ꯂꯥꯟꯗꯦ ꯏꯃꯧ ꯀꯔꯤꯁꯨ ꯂꯥꯟꯗꯦ ꯉꯁꯤꯗꯤ ꯏꯃꯥ ꯄꯤꯌꯦꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯧꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨꯀꯣ ꯑꯁ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯂꯅꯤ ꯍꯣꯏ ꯏꯍꯦ
ꯉꯥꯏꯈꯣꯅꯦꯍꯦ ꯅꯆꯦꯁꯦ ꯆꯥꯛ ꯄꯤꯖꯈꯤꯁꯤ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯉꯥ ꯑꯆꯧꯕ ꯑꯃꯠꯇ ꯂꯩꯔꯨꯁꯣ ꯏꯅꯦ ꯌꯥꯔꯅꯤꯗ ꯅꯃꯧ ꯆꯥꯖꯔꯔꯣꯏ ꯀꯣꯟꯅ ꯏꯃꯥꯍꯣꯏꯒ ꯄꯨꯟꯅ ꯂꯥꯛꯄꯗ ꯆꯥꯔꯒꯦ ꯌꯥꯗꯦ ꯀꯣꯟꯅ ꯅꯃꯥꯍꯣꯏꯒꯁꯨ ꯑꯃꯨꯛ ꯆꯥꯁꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯆꯥꯈꯣ ꯏꯅꯝꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯆꯥꯛꯇꯣ ꯆꯥꯔꯒ ꯆꯠꯂꯣ ꯁꯟꯙ꯭ꯌꯥ ꯏꯅꯝꯃ ꯆꯥꯔꯔꯣꯏꯒꯦꯗ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯆꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏ ꯏꯆꯦꯅ ꯆꯥꯈꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯍꯦ ꯐꯔꯦꯁꯦ ꯆꯥꯕ ꯇꯥꯔꯦꯗꯅ ꯑꯗꯨꯅꯤꯗꯅ ꯏꯕꯦꯝꯃ ꯁꯟꯙ꯭ꯌꯥ ꯆꯠꯂꯣ ꯆꯥꯛ ꯊꯥꯒꯠꯂꯣ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯆꯥꯅꯈ꯭ꯔꯦ ꯁꯟꯙ꯭ꯌꯥꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯑꯅꯤꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯌꯨꯝ ꯑꯃꯒꯤ ꯆꯞ ꯆꯥꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯈꯤꯔꯝꯃꯤ